Kangleipak News Tengbang Lup KNTL na Lamdam Ngasigi Awa Ana taraba tongan ba Awa Ana tabda khoi angamba bateng pambagi saruk amoina ngasisu khoi Moreh Premnagar laikai dagi hojina nanjena duna lampoi khonang khongda khoi relief camp leiba IDP Sorokhaibam Ibemcha Devi khoi laikitrebi Hairiba ima sigi Lanna thouram lagliba khoi thokliba nubina sita panthokcharagani Hairiba thouram asiga mari lena Kangleipak News Tengbang Lup KNTL ge mekai dagi khoi Hairiba Lanna thouram asi panthokpada mateng oinaba khoi segi mateng kha pangbalak chabani